hekta internet na library sing mahut sillani habidi yaroi hoi internet yaudana di thabak kaya ama su amuk tawba ngamde adubu honglakpagi matung ina internet na loinamak mahut sillagadi masida akaiba kaya ama lakani hojik se library da mahiroi sing changbagi chang so dum namely aje duga book fair tawraga su mi masing yamna la aga su like leibagi chang di yamna hanthai masina kugi soira ise kari dano masigi ahongba mayam am la ise kari dano khara ma dum leiraga su kugi internet na loinamak mahut sin kibagi type da AI na loinamak mahut sin jalagadi asoiba kaya ama lakani sai masang di hoja kamai thamini sana lairik haibasina akoi knowledge haibasina power ni ko knowledge haibsi yaw to batar di thabak khuding makta akoi knowledge yaw tana to thabak si oi thok ko yate ana lairik ki akoi gi fear amadi book fear tawriba amadi akoi hoji chatharibse masi encouragement tawbiba akoi haureiba satra singda yamna important noi lairik ki book fair tawbse akoi school college singda chatuna si lairiba school myam lairiba college myam akoi lairiba institution myam se masida akoi awareness pibagi yamna mathau tai akoi na ngasai internet ki haiba internet google lagi thigira natraga magi atop topa library sing sigi internet search tawba matam duga lairik oina pabasiga masigi kaino sing si yamna khenaba lakaneba haiba AI gi makhada tawgera akoina hanguba question sing madura khangbaduga akoi laik na isana pajabasiga laik na isana pajabasidi akoi gi kaino sida brain sida absorb tawkhraga madu mang banaya roi tamne ana net dagi pabase yes net ki akoi laiba ngasi gi chokhalakpa matam sida akoi electronics ki kaino gi akoi media sing gi natraga akoi gi laiba makhan laiba platform sing dagi kanaba myam phangi haimnate adu ngasai gi mai mutkraba mobile yadraba natraga net ki problem laiba matam dadi maduna chatnaba long tam da yar oi natraga server down tawre natraga virus achowom change cyber attack tawre haiba matam dadi knowledge makai do lokthok ko pa yaroi ana live haiba sina value ni live ihobu sina iriba live sina akoi men oina lehobu tardi sai lising kya manga si chodo ai badugi makhada mathang live ne ana akoi manipur gi oina yengwa matam da su akoi leijaramba laik sing akoi gi leiba uya mai thagi ba sidagi akoi iramba myama mangkhi su leiba ko ana ngasai pawba ihoba aduna ngasi aiba myam laik iriba amadi masigi akoi laik ta iraga tagi ba se history de lehoraga damni maduda yawri ba wai maduda iriba kaino ma khaiduna tungi mirol na khanga dorimni aduna masigi aiba singi writer singi amadi ngasai columnist singi masigi encouragement amachu achowo mathau tagani adu ngasai satra singna laktriba maram si karigino haiba reason achowo ma masi thidu ko madarka laigani